mayam kanagi michang the lay Israel gi michang the lay river natraga Hamas gi michang the lay river haibati Palestine gi michang the lay river kanagi michang the lay haibase comment PBU karigi no ta michang chang ibno haibadusu comment PBU Hamas ki leader chief ama oiriba Ismail Haniyeh Iran gi konung Tehran da Israel gi missile attack ta HATKHRE laikidre bodyguard magi bodyguard yauna punamak tumna hatkibane Ismail Haniyeh Iran da President Nauna wasak lauriba adugumba Masood ki adugumba function do the yawba lakpani aduga hairiba function sida India gi adugumba Minister Nitin Gadkari ju India represent tawraga Iran da yawba chatki panbe yabadi Ismail Haniyeh gi Hamas ki leader asigi machanupa ahum amasu April gi tang tara 2024 da Israel gi air strike ta makoina thawriba car do the direct missile thomjandana missile do caption badagi adumaina laikidabani adugi sumathakta Hamas ki leader oiriba Ismail gi adugumba masunupi ahum amasung masunupa amazu adugumba air strike ta hatkibane karigidamakta Hamas amasung Israel anigi marakta asugumba conflict ama lakhibano haiba taragadi October gi tang 3 2023 da adugumba Hamas Palestinian gi adugumba militant group asina Israel da attack tawbu matamda miyoi lising amaga chamaga nifugum doirom hatkhi nupi kayama rape tawki haina haikibasu lei aduga June gi tang tara sida 2024 phawgi manung sida Hamas na Israel da rocket kapaze rocket launcher adagi tongan badugumba rocket sizinaraga kapa mayam sida 19,000 rockets masi kapki guided missile yauna kapki badugumba rocket ni hairi badugumba details mayam se Foundation for Defense Democracy na pi badugumba details gi lokthok chabani mayam link makha da pijaramge madugi laman khumboina Israel namuk Gaza da Japan gi Hiroshima da thadagi badugumba bomb dugi twice hen lumba 25 tons mukki explosive amasung bomb thadaraga Gaza da leiba miyoi lising nifu gi sangda HATKHRE adugi matungda 2 million people miyoi lakunrom magi leiriba yum mayum makai puramakai duna chaktuna leigre adudagi hendoktana school chaniga humbudraga nipanama aduga hospital chaniga humbudra ama aduga church amasung mosque yauna mafam homfuga mapanama aduga ambulance nifuga manga ama asumaina laman amaga khumnaraga amaga hatnaraga aduga conflict ama Gaza strip ta Gaza gi leiba mafam sida aduga Israel na lawsanba adagi Palestine kangbugi adugumba miyusing namuk tanthorong na honaba sigi adugumba conflict se 1948 gi hauraga lakhibasina 2020 ga 3 fawda panma matamda 2023 fawda taraga mari rak adumaina conflict se thokrabani masida isda koi haining ai leitna miyoi kayama leigidre adubu tasengna yengu taragadi Israel da kanana michang changi amadi Hamas akoigi Palestine da kanana michang changi haibasi makoina khangdabi yadde kaino matamda Israel je US na support khara tawi aduga Hamas akoigi Palestine kangbu sina muk maru oina akoigi leiriba Russia romgi saichina khara muk akoi support tawbuni tasengna masida akoina adugumba aduk chawgraba Hamas ki adugumba leader ma hatkibasina amuk Hamas Kamdouna AMUK kari karamba action adugumba Israel lorokpa yai masina hana soiba siriba sangsidagi kayam yamna helakpa yai habasidi akoi haiba ngamdri tasengna yengurakanda kari Kamdouna peace purakadage haibasiju haiba ngamdri kaigum tanda Gaza hairiba strip Gaza gi mafamje masi munanaba honabada masi akoigi occupy tawnaba honabada thoiba LAN ngamangakhtani ngasi yamna hot oiriba duma topic sida Youth Xplore TV na asigumba pause mayam da share tawnabgi damakta video si samjabani mayam kanagi michang da lay Israel gi michang da lay river natraga Hamas gi michang da lay river haibati Palestine gi michang da lay river kanagi michang da lay haibase comment PBU karigi nokta michang chang ibno haibadusu comment PBU aduga channel asing asidang thengnaba yawu taragadi mayam subscribe tawbiramo like tawbiramo share tawbiramo hena na video sembagi thawna happy nabgi damakta like, share, subscribe, thank you for watching Youth Xplore TV.